와. 보셨나게? 와, det er det. Så litt det hvem har. Au. Chị bị nó bị hèn chẳng câu tụi này. Cái người nó ăn đấy môi. Nuôi đi xuống ôi nuôi thì nó là xa đi bờ ô thì mà tiếng người em vua tập vào ngâm xa bờ thật quá hò của cái gì ấy nó phải cái lầm lẽ cũng hò bây giờ là sẽ lấy tiền ấy là quái đi cho nó bớt xìa không có hấp dẫn xìa không em phải chọn là ghé thì nó phải giờ mà 우도이네 만남세 레이방암저거 망간 아수버 거기 씨는 부비래 이나리 만남지네 방어리시 anh là ngọc dơ sinh chủ diệu này bộ anh ấy ra khải cái này là xa thì 생수도 아니비 xa có hả là cái chim cả nào tao nói ra cái gì đâu một lần là su vào trái thờ kìa lần là su vợ em mà thân cái son này đấy là sinh chủ gì này nó giảm mà tốt 와우 와 tao có nào mà nó sang những người đầu ꯑꯗꯨꯅꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕ ꯈꯨꯗꯤꯡꯃꯛ ꯊꯥꯒꯠꯆꯔꯤ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯑꯩꯅ ꯀꯟꯇꯦꯟ ꯑꯃ ꯄꯨꯔꯛꯀꯦꯅ ꯍꯥꯏꯕꯗ ꯊꯦꯡꯅ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯂꯩꯔꯦꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯏꯆꯦꯅꯦ ꯃꯥ ꯉꯁꯤꯗꯤ ꯆꯥꯛ ꯆꯥꯃꯤꯟꯅꯔꯒꯦ ꯃꯥꯅ ꯉꯁꯥꯏ ꯇꯣꯠꯈꯤꯕ ꯁꯤꯡꯖꯨꯒꯤ ꯁꯤꯡꯖꯨ ꯂꯚꯔꯁꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯆꯥꯔꯛꯑꯒꯦ ꯑꯩꯈꯣꯏꯗ ꯂꯥꯛꯑꯗꯤ ꯃꯌꯥꯝ ꯑꯣꯛ ꯆꯥꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯗꯨꯒꯤꯅ ꯑꯣꯛ ꯊꯣꯡꯕ ꯆꯥꯖꯔꯛꯇꯣꯏꯅꯤ ꯌꯥꯝ ꯁꯥꯎꯕ ꯌꯥꯗꯦ ꯚꯤꯗꯤꯑꯣ ꯂꯣꯏ ꯐꯥꯎ ꯌꯦꯡꯕꯤꯌꯣ ꯑꯗꯨꯒ ꯏꯆꯦ ꯅꯣꯏꯒꯤ ꯑꯉꯥꯡꯕꯤꯅ ꯍꯥꯏꯕꯗꯣ ꯑꯗꯨ ꯍꯥꯏꯔꯝꯃꯣ ꯑꯩꯅ ꯁꯤꯒꯤ ꯑꯣꯛꯁꯦ ꯈ꯭ꯋꯥꯏ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯏꯆꯦ ꯑꯩꯒ ꯄꯣꯛꯃꯤꯟꯅꯕꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯌꯦꯕ ꯂꯝꯊꯕꯥꯟꯗꯒꯤ ꯁꯣꯔꯣꯛ ꯍꯥꯏꯕꯝ ꯑꯦꯟꯖꯦꯂꯤꯅꯥ ꯑꯩꯅ ꯕꯦꯃ ꯃꯥꯅ ꯅꯣꯏ ꯑꯗꯒꯤ ꯁꯤꯂꯣꯡꯒꯤ ꯃꯨꯕꯥꯡꯒꯤꯅꯤꯅꯦ ꯑꯗꯨꯒ ꯑꯁ ꯆꯥꯎꯅ ꯑꯗꯨꯝ ꯍꯥꯏꯕ ꯉꯁꯤꯗꯤ ꯃꯥꯒꯤ ꯑꯣꯛꯁꯦ ꯀꯗꯥꯏꯅꯣ ꯐꯖꯕ ꯑꯝꯇ ꯆꯥꯔꯁꯤꯗꯤ ꯑꯦꯟꯖꯦꯂꯤꯀꯥ ꯕꯦꯃ ꯆꯥꯒꯦꯀꯣ 하왜 했어? 제발 와도 야들 뱀. 맞든 좋아. 마히제 이제 마히 해야 맴 싸버 하기고 비디오가 보인 비디오가 해. 아 병. 아니네. 이제 해요 해요. 해요 마히디. 가이다. 많이 먹기. 하왜. 맴 싸버 하게. 맴 그게 그래도 이제 한번더 그게 노동이 떨어지고 챌린지 또 떨어지고 이 한한의 비디오 이베제제 아두두네네 이한 함들이 챌린지 누가이트면 막 상tor게 그런 비디오 넘어가 가리자라가 챌린지 또 하면 코멘트 비라모 잘해 와 언니 다서도 이제 캡슐 밤에 하거든 너 있더래 왜 먹고 하왜 해봐 신주 좀 더고 난 진주 와 자꾸만 자자 mà giờ nó tin chỗ tao tô có tài nhìn mình biết làm thôi rồi tao sao mai sau cái làm hầu em thấy không nó trả wow 하왜 진주들 했지 진주제 뭐나 미미 진주 사이네 사오버네 그래서디 로이 만남들 했지 뿌라이 줌나 사베 타임네 마하우제 팡니지 이제 하와 Din sai kara be hol ashura. 그냥 망간 수바 하베 망간 수바 하베 ям 하오에 바 진주다고 돈이 ям Ai mà 하오네 là su bật nhau. 조금 잡선데 조금 잡선데 Lấy trai. Giờ là xí đó. Wow. Ô sao mà không có xỉn nó cầm máy thôi. 알았어 Mà năm nào cũng xỉa. 뭐로 엄마 하필 이제 지라야 건 거에 봐. 지라야 건 뭐로 또면 아주마는 뭐로 세 뭐로 하지? 뭐 엄마는 이거 봐. 지라야 건 뭐로 거나. 많이 만나면 누시 봐.
ꯍꯧꯖꯤꯛꯁꯦ ꯑꯃ ꯁ꯭ꯃꯣꯛꯇ ꯃꯩ ꯌꯥꯏꯊꯣꯛꯄꯤ ꯃꯣꯔꯣꯛ ꯑꯣꯏꯗꯣꯏꯅꯦꯕ ꯁꯤꯔꯥꯏ ꯔꯥꯈꯣꯡꯅ ꯁꯤ ꯌꯥꯝ ꯍꯥꯎꯕꯅꯦꯕ ꯏꯆꯦ ꯍꯥꯎꯗ꯭ꯔꯥ ꯃꯅꯝꯁꯦ ꯆꯦꯜꯂꯒ ꯃꯌꯥꯝ ꯍꯥꯎꯕꯤꯗꯣ ꯄꯤꯊ꯭ꯔꯤꯕꯤꯁꯦ ꯂꯩꯇ꯭ꯔꯦ ꯍꯥꯎꯕꯗꯤ ꯑꯁꯦꯡꯕꯒꯤꯔꯅꯦ ꯀꯦꯞꯁꯨꯜ ꯆꯥꯖꯔꯒꯦ ꯑꯣꯛ ꯃꯅꯝꯁꯤꯅꯦ ꯉꯥꯎꯔꯤꯁꯦ ꯑꯩꯈꯣꯏꯗꯤ ꯎꯠꯇ꯭ꯔꯁꯨ ꯑꯗꯨꯝ ꯆꯥꯔꯒꯦ ꯎꯠꯄꯒ ꯁꯪꯗꯦ ꯍꯥꯎ ꯀꯦꯞꯁꯨꯜꯁꯤꯅꯦ ꯑꯝꯇ ꯀꯌꯥꯝ ꯆꯤꯛꯇꯦ ꯁꯤꯡꯖꯨꯁꯤꯅ ꯍꯥꯎꯕꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯕꯦꯝꯃ ꯈꯨꯍꯥꯎ ꯌꯥꯗ꯭ꯔꯦ ꯁꯤꯡꯖꯨꯁꯤ ꯂꯩꯇ꯭ꯔꯦ ꯑꯩꯅ ꯍꯥꯏꯁꯦ ꯅꯍꯥꯟꯈꯩ ꯁꯨꯃꯥꯏꯅ ꯍꯥꯎꯕ ꯆꯥꯗ꯭ꯔꯦ ꯍꯥꯏꯕ ꯃꯅꯝ ꯈꯨꯅꯨꯡꯁꯤꯁꯦ ꯃꯅꯝꯁꯤꯅꯦ ꯉꯥꯎꯔꯤꯁꯦ ꯃꯅꯝ ꯉꯥꯎꯅꯕꯤ ꯉꯥꯛꯇꯅ ꯃꯣꯔꯣꯛꯇꯤ ꯌꯥꯝ ꯁꯥꯕ ꯁꯤꯡꯖꯨ ꯁꯥꯗꯦꯀꯣ ꯁꯥꯗꯦ ꯁꯤꯒꯤ ꯆꯥꯡꯗꯤ ꯌꯥꯔꯦ ꯀꯞꯀꯩ ꯆꯥꯕꯗꯣ ꯋꯥꯏꯑꯦꯕ ꯍꯥꯎꯕꯗ ꯌꯥꯗ꯭ꯔꯦ ꯑꯣꯛ ꯊꯣꯡꯕꯁꯨ ꯍꯥꯎꯕꯗ ꯂꯣꯏꯔꯦ ꯑꯁꯦꯡꯕꯩ ꯍꯥꯎꯕ ꯑꯁꯦꯡꯕꯩꯅꯤꯀꯣ ꯍꯥꯏꯔꯤꯁꯦ ꯋꯥꯎ ꯍꯥꯏ ꯂꯣꯏꯔꯦ ꯊꯨꯝ ꯃꯣꯔꯣꯛ ꯂꯣꯏꯅ ꯑꯣꯛꯁꯤꯔꯕ ꯉꯥꯅꯝ ꯊꯨꯝꯅꯝꯃꯦ ꯍꯥꯏꯕ ꯇꯧꯋꯦꯕ ꯑꯩ ꯂꯥꯏ ꯈꯣꯏꯔꯝꯕ ꯊꯣꯡꯉꯤꯅꯤ ꯉꯁꯤꯗꯤ ꯏꯆꯦꯁꯦ ꯆꯥꯛ ꯏꯟꯖꯥꯡ ꯊꯣꯡꯕ ꯌꯥꯝ ꯍꯩꯌꯦꯕꯀோ ꯑꯗꯨꯗꯨꯅ ꯑꯩꯁꯨ ꯁꯣꯏꯍꯟꯕꯤꯒꯅꯨ ꯈꯜꯂꯒ ꯊꯣꯡꯖꯕꯅꯦ ꯑꯁꯦꯡꯕꯒꯤ ꯅꯪꯅ ꯍꯦꯜꯂꯦ ꯏꯕꯦꯝꯃ ꯑꯩꯉꯣꯟꯗꯒꯤ ꯍꯥꯎ ꯑꯗꯣ ꯑꯣꯛꯁꯦ ꯇꯣꯏꯅ ꯊꯣꯡꯍꯟꯕ ꯑꯣꯏꯔꯝꯕꯁꯦ ꯑꯗꯣ ꯍꯥꯎꯇꯕ ꯅꯨꯃꯤꯠꯁꯨ ꯌꯥꯎꯔꯤ ꯄꯣꯠꯅꯤꯗ ꯆꯥꯡꯗꯣ ꯌꯥꯝ ꯈꯪꯕꯃꯛꯇꯤ ꯑꯣꯏꯗ꯭ꯔꯤꯑꯕ ꯑꯗꯨꯝ ꯊꯣꯡꯖꯜꯂꯒ ꯆꯦꯅ ꯍꯥꯎꯋꯦ ꯍꯥꯏꯕꯁꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯀꯥꯏꯅ ꯎꯏꯒ ꯂꯥꯎꯕ ꯌꯦꯡꯉꯣ ꯅꯣꯏ ꯕꯤꯕꯤꯒ ꯑꯝꯇꯪ ꯆꯥꯃꯤꯟꯅꯔꯗꯤ ꯅꯩꯅꯤ ꯃꯥꯏ ꯍꯟꯖꯥꯡꯁꯦ ꯆꯥꯃꯤꯟꯅꯁꯤ ꯂꯥꯛꯑꯣ ꯐꯣꯟ ꯑꯃ ꯂꯥꯛꯄ ꯑꯩꯒꯤ ꯏꯅꯥꯎꯄꯤ ꯅꯨꯡꯁꯤꯕꯤ ꯏꯅꯥꯎꯄꯤꯅꯦ ꯖꯒꯠꯁꯦ ꯂꯩꯇ꯭ꯔꯦ ꯑꯩ ꯑꯗꯨꯝ ꯅꯨꯡꯁꯤꯌꯨꯀꯣ ꯑꯩꯗꯤ ꯏꯆꯦꯗ ꯑꯩꯁꯦ ꯍꯧꯔꯒ ꯑꯁꯦꯡꯕꯩ ꯀꯦꯁꯦ ꯑꯩꯉꯣꯟꯗ ꯀꯦꯗ꯭ꯔꯥ ꯀꯦꯕ ꯃꯤꯟꯁ ꯀꯃꯥꯏ ꯍꯥꯏꯅꯤ ꯐꯣꯟꯒ ꯇꯧꯔꯛꯄꯁꯦ ꯑꯩꯅꯒ ꯄꯨꯡꯍꯥꯏꯗꯒ ꯍꯥꯏꯖꯕꯗꯣ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯅꯥꯎꯄꯤ ꯍꯌꯦꯡ ꯆꯥꯛ ꯀꯧꯗꯣꯏꯅꯦ ꯑꯩꯒꯤ ꯌꯨꯝ ꯁꯥꯃꯨꯔꯧꯗ ꯁꯥꯔꯦ ꯑꯗꯨꯅ ꯏꯅꯥꯎꯄꯤꯁꯦ ꯁꯥꯃꯨꯔꯧꯗ ꯆꯥꯛ ꯀꯧꯗꯣꯏꯅꯦ ꯌꯨꯝ ꯁꯥ ꯂꯣꯏꯔꯒ ꯀꯧꯕꯤꯌꯣ ꯀꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯁꯦꯡꯕꯩꯅꯤꯁꯦ ꯑꯩꯅ ꯅꯉꯣꯟꯗ ꯈꯟꯕ ꯋꯥꯈꯜ ꯍꯥꯏꯔꯛꯀꯦꯕꯀோ ꯑꯩꯁꯦ ꯂꯥꯛꯄꯁꯤꯗꯅꯦ ꯏꯆꯦꯁꯦ ꯈꯪꯕ꯭ꯔꯥ ꯌꯨꯝꯒꯤ ꯇꯥꯏꯞꯇ ꯌꯥꯝ ꯇꯧꯕꯗꯣ ꯈꯪꯕ꯭ꯔꯥ ꯂꯩꯀꯥꯏꯒꯤ ꯌꯨꯝꯒꯤ ꯇꯥꯏꯞꯇ ꯁꯨꯝ ꯂꯩꯃꯤꯟꯅꯕꯩ ꯃꯑꯣꯡꯒꯤ ꯇꯥꯏꯞꯇ ꯁꯨꯝ ꯇꯧꯖꯕꯗꯣ ꯇꯧꯋꯦꯕ ꯍꯥꯏꯗꯤ ꯋꯥꯒꯗ ꯑꯗꯨꯝ ꯉꯥꯡꯗꯅ ꯈꯣꯠꯇꯅ ꯂꯩꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯒꯤ ꯑꯗꯨꯃꯥꯏꯅ ꯑꯩꯗꯤ ꯃꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯒꯜꯂꯦꯕ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯑꯩꯅ ꯌꯥꯅꯤꯡꯈꯤꯗꯕ ꯃꯤꯗꯨꯗꯤ ꯂꯣꯏꯔꯦ ꯑꯩꯕꯨ ꯑꯗꯨꯝ ꯌꯥꯅꯤꯡꯕꯤꯌꯨ ꯀꯥꯏ ꯑꯩꯅ ꯆꯥꯊꯣꯛꯄꯗ ꯅꯪ ꯌꯦꯡ ꯂꯩꯇ꯭ꯔꯦ ꯆꯥꯋꯣ ꯍꯥꯏꯕ ꯁ꯭ꯋꯥꯏꯁꯤꯗ ꯑꯗꯨꯝ ꯆꯦꯡꯉꯝꯅꯤꯗ ꯁ꯭ꯋꯥꯏ ꯂꯣꯏ ꯆꯦꯡꯊꯣꯛꯈ꯭ꯔꯦ ꯑꯩꯉꯣꯟꯗ ꯀꯦꯃꯦꯔꯥꯗ ꯈꯪꯉꯝꯕꯅꯤ ꯑꯗ ꯑꯩꯅ ꯆꯥꯏ ꯍꯥꯏꯕꯁꯦ ꯑꯩꯉꯣꯟꯗꯒꯤ ꯂꯥꯡꯒꯦꯀꯣ ꯅꯥꯎꯃꯁꯦ ꯅꯥꯎ ꯂꯩꯔꯤꯕꯣ ꯀꯣꯠꯂꯒ ꯆꯥꯎ ꯍꯥꯎꯕꯗ ꯂꯣꯏꯔꯦ ꯅꯪ ꯑꯣꯛꯁꯦ ꯍꯥꯎꯗꯧꯔꯤ ꯃꯅꯝꯁꯦ ꯅꯨꯡꯁꯤꯕꯅꯦ ꯁꯤꯒꯤ ꯁꯤꯔꯥꯏ ꯊꯣꯡꯕꯁꯦ ꯃꯈꯜ ꯑꯅꯤ ꯂꯩꯌꯦꯕ ꯑꯃꯅ ꯅꯨꯡꯁꯥꯗ ꯌꯥꯏꯕꯤꯒ ꯃꯩꯗ ꯌꯥꯏꯕꯤꯁꯤꯅ ꯍꯦꯟꯅ ꯍꯥꯎꯋꯦꯕ ꯍꯣꯏ ꯌꯨꯝꯗꯩꯔ ꯑꯗꯨꯒ ꯀꯥꯏꯗꯩꯅꯣ ꯌꯨꯝꯗꯩꯅ ꯑꯩꯅ ꯀꯩꯅꯣ ꯇꯧꯍꯜꯂꯛꯏꯅꯦ ꯂꯩꯍꯜꯂꯛꯏꯅꯦ ꯑꯗꯨ ꯈꯔ ꯀꯩꯅꯣ ꯑꯣꯛ ꯊꯣꯡꯕ ꯊꯥꯛꯄ ꯈꯔ ꯄꯤꯔꯛꯀꯦ ꯃꯍꯥꯎ ꯌꯦꯡꯕꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯑꯕ ꯑꯣꯛꯁꯦ ꯄꯨꯛꯀ ꯂꯣꯏ ꯀꯥꯏꯔꯦ ꯍꯥꯎꯕꯗꯁꯨ ꯂꯣꯏꯔꯦ ꯑꯃꯨꯛꯇꯣꯏꯕ
ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯔꯦ ꯏꯆꯦꯒ ꯆꯥꯃꯤꯟꯅ ꯐꯪꯕꯁꯦ ꯑꯗꯨꯝ ꯆꯥꯃꯤꯟꯅꯔꯛꯇꯣꯏꯅꯦ ꯃꯌꯥꯝ ꯏꯆꯦꯅ ꯉꯥ ꯑꯃꯒ ꯊꯣꯡꯈꯤꯅꯤ ꯍꯥꯏꯌꯦꯕꯀꯣ ꯉꯥ ꯃꯄꯨꯝ ꯊꯣꯡꯕ ꯉꯥ ꯃꯄꯨꯝ ꯊꯣꯡꯕ ꯆꯥꯕꯤꯔꯣ ꯍꯥꯏꯕ ꯃꯌꯥꯝꯗꯣ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯁꯣꯏꯅ ꯆꯥꯖꯔꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗꯤ ꯍꯦꯛ ꯊꯪꯅꯕ ꯚꯤꯗꯤꯑꯣ ꯅꯠꯇ꯭ꯔꯁꯨꯅꯦ ꯁꯣꯏꯗꯅ ꯆꯥꯔꯛꯑꯒꯦ ꯀꯨꯏꯗꯕꯤꯗꯉꯥ ꯃꯄꯨꯝ ꯊꯣꯡꯉꯒ ꯑꯝꯇ ꯅꯩꯁꯦ ꯆꯦꯂꯦꯟꯖꯁꯨ ꯇꯧꯗ ꯋꯥꯠꯂꯤꯀꯣ ꯃꯌꯥꯝ ꯆꯦꯂꯦꯟꯖꯀꯤꯗꯣ ꯍꯥꯏꯕꯤꯔꯛꯑꯣ ꯊꯔꯣꯏ ꯇꯧꯔꯛꯎꯔꯥ ꯊꯔꯣꯏꯅꯗꯤ ꯅꯨꯡꯉꯥꯏꯗꯣꯏꯅꯦ ꯃꯌꯥꯝ ꯅꯠꯇ꯭ꯔꯣ ꯀ ꯇꯧꯔꯒ ꯆꯨꯞꯄꯒ ꯍꯥꯎꯗꯤ ꯍꯥꯎꯕꯅꯤ ꯊꯔꯣꯏ ꯑꯩꯈꯣꯏꯒꯤ ꯏꯆꯦꯁꯤꯒꯤ ꯃꯃꯥꯟꯅꯕꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯌꯥꯎꯔꯒꯗꯤ ꯏꯃꯥ ꯁꯤꯕꯨ ꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯣ ꯀꯥꯏꯅ ꯌꯥꯝ ꯀꯃꯦꯟ ꯇꯧꯕꯤꯔꯝꯕ ꯑꯗꯨꯅꯦ ꯑꯩ ꯏꯃꯥꯟꯅꯕꯤꯉꯩ ꯅꯣꯏꯁꯨ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯌꯦꯡꯉꯀꯥꯟꯗ ꯏꯃꯥ ꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯣ ꯍꯪꯉꯛꯄꯅꯦ ꯍꯥꯏꯕ ꯃꯃꯥꯡꯗ ꯆꯦ ꯊꯝꯕꯧꯒ ꯆꯥꯕꯗꯣ ꯆꯦ ꯊꯝꯕꯧ ꯅꯠꯇ꯭ꯔꯣ ꯀꯥꯏꯅꯒ ꯍꯪꯉꯦ ꯃꯤꯅ ꯃꯁꯛꯄꯨ ꯈꯪꯉꯔꯣꯏ ꯕꯣꯝ ꯁꯥꯕꯁꯤꯗ ꯀꯅꯥꯝꯇꯅ ꯍꯥꯟꯅ ꯏꯆꯦ ꯃꯌꯥꯡ ꯌꯥꯝ ꯀꯪꯉꯝꯕ꯭ꯔꯥ ꯀꯩꯅꯣ ꯇꯧꯔꯤꯉꯩꯗ ꯂꯨꯍꯣꯡꯉꯛꯄꯗ ꯋꯦꯠ 52 ꯍꯧꯖꯤꯛꯅ ꯀꯌꯥ Silong lakde haju wet 72 le. Ni kaya na hingkali dom te 20 kg. Te yong. Silong lakde khuha am to le. Ma'am Silong ji do noi ke ni go ai na te ma'am. Silong ni chai da su do. 20 kg hingkali nem te yong. Ya la bun. Chai da lai le cái kadi do. Kadi do cái sa ng na ngau je. Ma'am nuai tra ko ji da. Wari suna ma'am nuai ba ne. Wani am thau pi thau. Nuai. Sai ni da wa ngang ga sang dre ga si. Na hàng đấy đi ngang bên này thôi thôi video thì nó khá ngang thì bảo tôi dùng ngang đi đây nhà đi sao bây giờ này năm là gọi đây như vậy đã Aduna năm là gọi đây như vậy wow ông này cái máy tàu cái nó mày làm khá là đi coi biển mấy mà tin lắm đấy bể mà hai đồ nó được rồi biển nó sắp không ta hay biết bể mà sẽ sinh su đánh cái là con mà ôm ra cái cỏ sinh su này đập chân người mà ngài đấy giờ là vẫn như nừng rồi đó vì cái sinh su tây ông em học này sinh su của rồi đấy ta thôi cả tao sẽ nấu cái nó kiếm tí dùng này mà sắc gì ngoài mà gần cày cả bằng gần để xuân thời điểm nói chứ làm nhá mà hao để khi mấy tây này thì không này khi mà hao của tụi em mình làm được trong tôi xin được đó nhưng em thì em sẽ mấy năm trăm tắc sẽ làm như nè ra đi em phải làm như nào chơi về hàng một ngàn để thằng ngà mà bông em tâm mà hi cái tổ họ của tôi rồi đấy mà phun thì nó mà ruộng mà nó ổ rồi ai ai của nó tàu tàu bạc nó họ mua ba hay vậy ta nó ổ thùng mà cái khu hay dễ à rồi ui lọ khu hao rồi hay là cái lạp em thùng lạc tí lao vậy không đâu được posting sắc cái này lại nó để ra nè cao nó vậy cao rồi riêng cao nữa cao chậm anh làm gì vậy của gì cao sao lâu từ đúng lại hả đâu không gì mà nó bị đổ tôi lấy vào đi anh ngầm thấy em xì thôi thầy làm mâm mà mấy em cái hàng gạo nào mấy em thì nuôi rồi bạn không như thế nào ấy là người gì nó từ lâu chú đây con thế thì sao thực sự đi tao ấy thì đi làm ở quê biển bộ ấy nó gì đây chứ súng mà nào thì biết mà cụ bả mà tôi yêu nó thì nguồn bộ xây chứ cái gì đây bộ xây em phải bạn hiện ra xa mà thằng quá hào bởi vì anh nộp bài đi làm rẻ cũng hào bây giờ là sẽ lấy tiền
ꯆꯥꯕ ꯊꯛꯄ ꯎꯌꯨꯝꯄꯣꯛ ꯎꯌꯨꯝꯄꯣꯛ ꯁꯨꯝꯕ ꯃꯅꯥꯒꯁꯦ ꯑꯁ ꯄꯩꯕꯤꯅꯤ ꯑꯩꯈꯣꯏ ꯏꯅꯦꯝꯄꯣꯛꯅ ꯊꯥꯕꯒꯤ ꯈꯨꯍꯥꯎ ꯑꯃꯗꯨꯅ ꯑꯩ ꯍꯦꯛ ꯆꯠꯂꯗꯤ ꯃꯣꯡ ꯃꯌꯥꯝ ꯑꯣꯡꯉ ꯁꯤꯡꯖꯨ ꯆꯥꯗꯣꯏꯅꯦ ꯁꯨꯃꯥꯡꯗ ꯍꯥꯎꯗꯣꯏꯅꯦ ꯑꯗꯨꯃꯥꯏꯅ ꯆꯥꯕ ꯅꯨꯡꯉꯥꯏꯕꯅꯤꯀꯣ ꯁꯤꯒꯤ ꯃꯅꯝꯁꯤꯒ ꯌꯦꯡꯉꯣꯗꯅ ꯑꯁꯦꯡꯕ ꯁꯤꯒꯤ ꯁꯤꯡꯖꯨꯁꯦ ꯉꯁꯤ ꯁꯤꯡꯖꯨꯁꯦ ꯑꯩꯅ ꯃꯃꯥꯡꯗ ꯆꯥꯔꯛꯄ ꯃꯌꯥꯝꯗ ꯃꯤꯃꯤ ꯁꯤꯡꯖꯨꯅ ꯅꯝꯅ ꯆꯥꯏꯌꯦꯕꯀꯣ ꯊꯣꯏꯗꯤꯡ ꯕꯦꯁꯣꯟ ꯍꯥꯞꯄꯒꯁꯨ ꯍꯥꯎꯕ ꯃꯌꯥꯝꯕꯨꯗꯤ ꯌꯥꯎꯈꯤꯕꯀꯣ ꯁꯤꯁꯤꯅ ꯑꯃ ꯌꯨꯝꯒꯤ ꯑꯃ ꯉꯥꯔꯤ ꯑꯍꯥꯎꯕꯤꯒꯤ ꯃꯅꯝꯒ ꯅꯝꯃꯒ ꯃꯪꯒꯟ ꯑꯁꯨꯕꯗꯣ ꯑꯗꯨꯁꯨ ꯍꯥꯞꯄꯗꯤ ꯑꯗꯣ ꯑꯩꯅ ꯁꯥ ꯏꯊꯟꯗꯅ ꯁꯨꯕ ꯆꯥꯅꯤꯡꯕꯩ ꯋꯥꯅꯤ ꯃꯤꯅ ꯁꯨꯕꯁꯨ ꯆꯥꯅꯤꯡꯉꯦꯕ ꯑꯩꯅ ꯍꯦꯛ ꯁꯨꯖꯔꯒꯅ ꯍꯥꯎꯕ ꯁꯤꯡꯖꯨꯁꯦ ꯑꯗꯨꯗꯣ ꯑꯗꯣ ꯃꯆꯟꯗꯣ ꯑꯩꯅ ꯁꯨꯅꯕ ꯊꯝꯃꯦ ꯁꯤꯡꯖꯨ ꯍꯥꯎꯅ ꯆꯥꯅꯤꯡꯕꯒꯤꯅꯦꯕ ꯑꯗꯨꯗꯣ ꯁꯤꯡꯖꯨ ꯍꯥꯎꯅ ꯆꯥꯅꯤꯡꯕꯒꯤ ꯍꯥꯎꯅ ꯆꯥꯅꯤꯡ ꯃꯤꯅ ꯁꯨꯕꯗ ꯁꯦꯝꯕ ꯕꯤꯠ ꯌꯥꯝ ꯂꯩꯇꯕ ꯁꯨꯍꯥꯎ ꯍꯥꯎꯔꯝꯗꯦꯕ ꯃꯪꯒꯟ ꯑꯁꯨꯕ ꯁꯤꯡꯖꯨꯁꯦ ꯑꯩꯅ ꯍꯥꯏꯁꯤꯅꯦ ꯑꯩꯅ ꯁꯤꯡꯖꯨ ꯄꯥꯝꯃꯦ ꯆꯥꯡ ꯏꯆꯥ ꯄꯣꯛꯄꯒꯤ ꯍꯜꯂꯛꯄꯗ ꯁꯤꯡꯖꯨ ꯀꯣꯝꯄꯥꯛꯑꯝꯅꯦ ꯑꯩꯅ ꯆꯥꯏ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯕꯦꯝꯃꯅ ꯁꯨꯕ ꯕꯦꯝꯃ ꯑꯦꯟꯖꯦꯂꯤꯅꯥ ꯍꯥꯏꯕ ꯂꯥꯛꯄꯗ ꯍꯦꯛ ꯍꯜꯂꯛꯄꯒ ꯀꯥꯎ ꯉꯝꯗ꯭ꯔꯦ ꯕꯦꯝꯃ ꯅꯣꯏꯒꯤ ꯀꯩꯕ ꯀꯩ ꯊꯣꯛꯄꯅꯣ ꯆꯥꯆꯥ ꯑꯣ ꯅꯣꯏꯒꯤ ꯆꯥꯆꯥꯁꯦ ꯅꯣꯏ ꯆꯥꯆꯥꯅ ꯀꯥꯎꯕ ꯉꯝꯗ꯭ꯔꯦ ꯁꯤꯡꯖꯨ ꯀꯣꯝꯄꯥꯛ ꯑꯃ ꯁꯨꯕꯤꯕꯒꯤ ꯀꯥꯏ ꯑꯩꯗꯤ ꯁꯨꯕꯤꯌꯣ ꯀꯥꯏ ꯍꯌꯦꯡꯋꯥꯏ ꯀꯩꯅꯣ ꯉꯁꯤꯁꯦ ꯑꯩꯁꯦ ꯆꯥꯁꯜꯂꯒ ꯇꯨꯝꯃꯅꯤꯁꯤꯗꯤ ꯎꯄꯥꯏ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯦ ꯄꯨꯛꯁꯦ ꯑꯩ ꯌꯥꯝ ꯊꯜꯂꯦ ꯍꯥꯏꯕ ꯁꯤꯡꯖꯨ ꯆꯥꯁꯜꯂꯦ ꯍꯥꯏꯕ ꯋꯥ ꯉꯥꯡꯉ ꯆꯥꯕꯩ ꯁꯨꯝ ꯆꯥꯁꯟꯕꯗꯣ ꯅꯣꯏꯗꯤ ꯁꯨꯡꯅꯣꯏ ꯅꯣꯏꯗꯦꯅ ꯅꯪꯅ ꯆꯥꯔꯤꯕ ꯑꯣꯛꯁꯦ ꯅꯣꯏꯕꯅꯦ ꯅꯣꯏꯕ ꯃꯥꯟꯗ ꯃꯥꯟꯗꯕꯩ ꯋꯥꯅꯦ ꯂꯣꯏꯔꯦ ꯄꯨꯛꯁꯤꯗꯤ ꯑꯗꯨ ꯁꯤꯂꯣꯡꯗꯩꯗꯤ ꯈꯔ ꯊꯨꯅ ꯆꯠꯅꯕ ꯇꯧ ꯑꯗꯣ ꯀꯃꯦꯟꯗꯒ ꯍꯥꯏꯔꯛꯏꯅꯤ ꯈꯪꯕ꯭ꯔꯥ ꯀꯩꯕ ꯆꯥꯔ ꯅꯣꯏꯕ ꯃꯥꯟꯗꯦ ꯍꯥꯏꯅ ꯑꯗꯣ ꯈꯔ ꯑꯃ ꯀꯩꯅꯗꯤ ꯍꯥꯟꯅ ꯈꯪꯕ ꯑꯍꯥꯟꯕ ꯍꯧꯔꯛꯄꯗꯗꯤ ꯎꯏ ꯂꯥꯎ ꯈꯨꯍꯥꯎꯗꯣ ꯍꯥꯎꯕ꯭ꯔ ꯏꯆꯦ ꯁꯪꯕ ꯁꯤꯡꯖꯨꯁꯦ ꯑꯝꯇ ꯇꯣꯡꯍꯟꯒꯦ ꯑꯗꯨ ꯁꯨꯃꯥꯏꯅ ꯏꯟꯖꯤꯜꯂꯝꯃꯣꯏꯔ ꯈꯨꯍꯥꯎ ꯑꯃ ꯁꯤ ꯇꯧꯗꯣꯏꯅꯦ ꯆꯥꯔꯗꯤ ꯁꯤꯒ ꯆꯥꯕꯗꯣ ꯑꯗꯣ ꯁꯤꯗ ꯑꯃꯒ ꯌꯥꯎꯔꯤ ꯑꯝꯇ ꯇꯣꯡꯍꯟꯒꯦ ꯇꯣꯡꯍꯜꯂꯣ ꯁꯤ ꯀꯦꯞꯁꯨꯜ ꯃꯆꯥꯁꯦ ꯈꯨꯍꯥꯎꯁꯨ ꯂꯩꯇ꯭ꯔꯦ ꯆꯦꯅ ꯌꯥꯝ ꯍꯥꯎꯅ ꯁꯨꯃꯥꯏꯅ ꯆꯥꯕꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯁꯦꯡꯕ ꯍꯔꯥꯎꯋꯦꯕ ꯍꯥꯎꯅ ꯊꯣꯡꯕ ꯍꯩꯕꯅꯤꯅꯅꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯊꯣꯡꯕꯒꯁꯦꯈꯤꯇꯪ ꯄꯥꯈꯠꯆꯅ ꯊꯣꯡꯅꯦꯕ ꯑꯁꯦꯡꯕꯒꯤ ꯉꯁꯤꯗꯣ ꯗꯥꯏꯗꯤ ꯈꯣꯏꯔꯝꯕ ꯊꯣꯡꯉꯦ ꯏꯆꯦ ꯑꯁꯦꯡꯕ ꯁꯣꯏꯍꯟꯕꯤꯒ ꯑꯗꯨꯝ ꯀꯥꯏ ꯊꯣꯡꯕꯗꯣ ꯃꯔꯨꯅꯦ ꯔꯤꯞꯁ ꯑꯣꯏꯕꯒꯤ ꯉꯝꯗ꯭ꯔꯦ ꯕꯤꯕꯤ ꯄꯣꯈꯥꯏ ꯑꯗꯨꯅꯦ ꯑꯩꯗꯤ ꯄꯣꯈꯥꯏꯔꯦ ꯆꯥꯁꯜꯂꯨꯏꯁꯦꯗꯣ ꯇꯝ ꯉꯥꯏꯍꯥꯛ ꯄꯣꯊꯥꯁꯤꯔꯣ ꯁꯤꯡꯖꯨꯒꯁꯦ ꯂꯣꯏ ꯍꯥꯞꯄꯒ ꯃꯥꯅ ꯂꯣꯏ ꯆꯥꯕꯤ ꯁꯥꯏꯖꯦ ꯈꯤꯟꯕ ꯉꯁꯥꯏ ꯁꯤꯅ ꯍꯦꯜꯂꯦ ꯌꯥꯝꯕ ꯑꯗꯨꯅ ꯌꯥꯝꯗꯦ ꯆꯥꯁꯜꯂꯦꯍꯦ ꯑꯩꯈꯣꯏ ꯕꯦꯝꯃꯅꯅꯦ ꯉꯁꯤꯗꯤ ꯅꯣꯡꯁꯨ ꯃꯪꯉꯤ ꯃꯌꯥꯝ ꯀꯔꯤ ꯕꯦꯝꯃꯗꯤ ꯑꯩ ꯏꯆꯥꯅꯨꯄꯤ ꯕꯦꯝꯃ ꯅꯪꯅ ꯇꯧꯔꯛꯄ ꯃꯌꯥꯝꯗꯣ ꯍꯥꯎꯕꯒꯤꯅꯦꯕ ꯃꯥꯅ ꯆꯥꯅꯤꯡꯕꯒꯤꯅꯦꯕ ꯃꯇꯨꯝ ꯑꯍꯨꯝꯗ ꯑꯣꯏꯔꯁꯨ ꯄꯣꯔꯛꯑꯣꯅ ꯇꯧ ꯂꯩꯗꯣ ꯃꯥꯅ ꯍꯥꯏꯗ꯭ꯔꯁꯨ ꯑꯩꯅ ꯑꯗꯨꯝ ꯇꯧꯗꯧ ꯂꯩ ꯃꯃꯥꯡꯒꯤꯗꯣ ꯒ꯭ꯂꯨ ꯑꯁꯦꯡꯕ ꯐꯖꯩꯑꯕ ꯁꯧꯔꯥꯅꯤ ꯑꯉꯧꯕꯤ ꯅꯣꯛꯄꯗ ꯂꯣꯏꯔꯦ ꯑꯝꯇ ꯂꯥꯟꯅ ꯀꯩꯅꯣ ꯅꯣꯏꯗꯨꯅ ꯑꯗꯩ ꯃꯥꯗꯤ ꯃꯇꯤꯡꯒ ꯀꯔꯤꯝ ꯌꯣꯠꯇꯕ ꯉꯝꯃꯦ ꯑꯩ ꯇꯥ ꯂꯣꯏꯔꯅꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯉꯧꯕꯤ ꯐꯝꯃꯤꯕꯀꯣ ꯑꯗꯨꯅꯦ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯦ ꯑꯉꯧꯕꯤꯗꯤ ꯈꯪꯄꯣꯟꯇꯦꯅ ꯑꯗꯨꯅ ꯍꯥꯏꯁꯦ ꯑꯉꯧꯕꯤ ꯌꯥꯝ ꯀꯜꯂꯦ ꯑꯣꯛꯁꯦ ꯄꯦꯟꯅꯗꯅ ꯑꯗꯨꯝ ꯆꯥ ꯂꯩꯔꯤ ꯆꯥꯁꯜꯂꯨ ꯏꯆꯦ ꯎꯏ ꯂꯥꯎꯔꯅꯤ ꯆꯥꯁꯜꯂꯨ ꯇꯝ ꯆꯥꯁꯜꯂꯨ ꯍꯥꯎꯕꯗ ꯂꯣꯏꯔꯦ ꯍꯥꯎꯗ ꯑꯁ ꯈ꯭ꯋꯥꯏ ꯄꯥꯝꯕ ꯑꯃ ꯂꯩꯔꯦ ꯅꯪꯒꯤ ꯃꯍꯤ ꯃꯐꯣꯟꯁꯤꯁꯨ ꯈ꯭ꯋꯥꯝ ꯁꯤꯁꯦ ꯃꯣꯔꯣꯛ ꯅꯪꯅ ꯍꯥꯏꯕꯗꯣ ꯍꯣꯏ ꯑꯩ ꯃꯣꯔꯣꯛꯇꯣ ꯈꯛꯇꯪꯅꯤ ꯍꯥꯞꯄꯤꯁꯦ ꯊꯥꯕꯤꯌꯦ ꯇꯣꯉꯥꯟꯂꯒ ꯁꯥꯏꯖꯟꯒꯦ ꯍꯥꯏꯕꯤꯌꯨ ꯇꯨꯡꯍꯟꯕꯒꯤ ꯈꯨꯍꯥꯎꯁꯤꯅ ꯃꯔꯣꯜ ꯑꯃ ꯔꯣꯁꯇ ꯋꯥꯍꯩꯈ꯭ꯔꯕ ꯏꯆꯦꯅꯤꯀꯣ ꯃꯌꯥꯝ ꯑꯝꯇ ꯇꯣꯡꯍꯜꯂ ꯆꯥꯎꯁꯤ ꯈꯨꯍꯥꯎꯁꯦ ꯑꯁ ꯑꯩ ꯌꯨꯝꯗ ꯆꯥꯁꯟꯒꯦꯁꯦ ꯇꯣꯡꯍꯜꯂꯣ ꯑꯝꯇ
ꯕꯤꯠꯇ ꯀꯥꯏ ꯍꯥꯎꯔꯦ ꯑꯣꯛꯁꯦ ꯃꯅꯥ ꯃꯁꯤꯡ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯒꯦ ꯁꯤꯅ ꯏꯆꯦꯒꯤ ꯕꯤꯠꯇ ꯊꯕꯤꯗ ꯇꯣꯡꯍꯜꯂꯦ ꯇꯣꯡꯍꯜꯂ ꯆꯥꯕꯁꯨ ꯌꯥꯝ ꯍꯥꯎꯅꯤ ꯇꯣꯡꯍꯜꯂ ꯆꯥꯕꯁꯨ ꯑꯍꯥꯎꯕ ꯃꯈꯜ ꯑꯃꯅꯤꯅꯦ ꯆꯝꯅ ꯊꯕꯤ ꯃꯍꯥꯎꯒ ꯑꯣꯛ ꯃꯍꯥꯎꯒ ꯌꯥꯟꯁꯤꯟꯅꯕꯗꯣ ꯉꯁꯤꯒꯤ ꯂꯥꯁ ꯑꯣꯏꯅ ꯆꯥꯛꯈꯣꯝꯁꯦ ꯑꯩ ꯏꯅꯥꯎꯄꯤ ꯅꯨꯡꯁꯤꯕꯤꯁꯦ ꯃꯉꯣꯟꯗ ꯏꯟꯒꯗꯕꯗꯤ ꯅꯠꯇꯦꯀꯣ ꯃꯣꯏ ꯕꯤꯕꯤꯒꯤ ꯇꯔꯞꯇꯒꯤ ꯑꯩ ꯆꯥꯁꯜꯂꯒꯦ ꯃꯌꯥꯝ ꯆꯥꯒꯦꯀꯣ ꯆꯥꯒꯦꯀꯣ ꯋꯥꯎ ꯍꯥꯎ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤꯕ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤꯕꯣ ꯍꯥꯎ ꯑꯣꯛꯁꯦ ꯎꯏ ꯂꯥꯎ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯃꯨꯛ ꯁꯥꯡꯉꯝꯕ ꯆꯥꯛꯅꯤ ꯑꯝꯇ ꯆꯥꯏ ꯋꯥꯔꯤ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯃꯊꯪꯗꯤ ꯉꯥ ꯃꯄꯨꯝ ꯇꯧꯔꯒ ꯃꯌꯥꯝ ꯀꯃꯦꯟꯗ ꯍꯥꯏꯔꯛꯄꯗꯣ ꯊꯣꯡꯉꯁꯨ ꯊꯣꯡꯉꯁꯤ ꯃꯄꯨꯝꯗꯨꯗꯩ ꯁꯦꯠꯂ ꯆꯥꯕ ꯍꯣꯏ ꯏꯆꯦꯒꯤ ꯑꯍꯩꯕꯤ ꯃꯑꯣꯡꯗ ꯑꯩꯅ ꯏꯆꯦꯅ ꯊꯣꯡꯗꯣꯏꯅꯦ ꯏꯆꯦ ꯃꯥ ꯊꯣꯡꯍꯜꯂꯛꯑꯒꯦ ꯃꯥꯅ ꯊꯣꯡ ꯊꯥꯛꯄꯗ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯗꯣꯏꯅꯤꯀꯣ ꯑꯁ ꯚꯤꯗꯤꯑꯣ ꯀꯃꯥꯏꯅ ꯅꯪ ꯑꯩꯈꯣꯏ ꯂꯥꯛꯑꯒ ꯍꯣꯏ ꯂꯥꯛꯑꯒ ꯅꯝꯒꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯌꯦꯡꯉꯁꯤ ꯑꯗꯨꯝ ꯃꯑꯣꯡꯗꯣ ꯅꯝꯃꯣ ꯑꯁꯦꯡꯕꯩ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯂꯣꯏꯁꯟꯖꯔꯒꯦ ꯑꯩꯈꯣꯏ ꯁꯤ ꯂꯦꯝꯃꯤꯁꯦ ꯃꯌꯥꯝ ꯂꯦꯝꯖꯔꯁꯅꯣ ꯁꯨꯛ ꯌꯥꯝ ꯁꯥꯡꯉꯝꯕ ꯖꯥꯠꯅꯦ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯂꯦꯝꯖꯔꯁꯅꯣ ꯃꯊꯪ ꯚꯤꯗꯤꯑꯣ ꯊꯦꯡꯅꯔꯁꯦ ꯑꯗꯣ ꯏꯆꯦꯒꯤ ꯁꯥꯏꯠꯇꯒꯤ ꯀꯩ ꯍꯥꯏꯅꯤꯡꯕ ꯂꯩ ꯍꯥꯏꯕꯤꯔꯝꯃꯣ ꯕꯤꯕꯤꯒꯤ ꯃꯨꯕꯥꯡꯒꯤ ꯁꯤꯒꯤ ꯆꯥꯛ ꯌꯦꯟꯖꯥꯡ ꯉꯁꯤ ꯍꯥꯎꯕ ꯈꯨꯍꯥꯎꯁꯦ ꯖꯒꯠꯁꯦ ꯂꯩꯇ꯭ꯔꯥ ꯍꯥꯏ ꯀꯥꯟꯅꯗꯦ ꯖꯒꯠꯇ ꯂꯩꯇ꯭ꯔꯦ ꯑꯗꯒꯤ ꯍꯥꯏꯕꯁꯨ ꯍꯩꯇꯦꯅꯦ ꯑꯩꯈꯣꯏꯗꯤ ꯑꯍꯟ ꯑꯣꯏꯔꯝꯅꯤꯅ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯦ ꯃꯉꯣꯟꯗ ꯁꯤꯌꯥꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯗꯒꯤ ꯀꯩ ꯇꯧꯕ ꯌꯥꯕ ꯇꯧꯁꯟꯕꯤꯕ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯏꯅꯥꯎꯄꯤ ꯃꯌꯥꯝ ꯅꯍꯥꯟꯉꯩꯗꯒꯤ ꯍꯦꯟꯅ ꯑꯝꯇ ꯐꯨꯜ ꯇꯧꯕꯤꯗꯅ ꯑꯝꯇ ꯃꯌꯥꯝꯅ ꯁꯛꯈꯪ ꯃꯥꯏꯈꯪꯕꯤꯕ ꯑꯣꯏꯖꯔꯣ ꯑꯣꯏꯖꯔꯒꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯂꯣꯏꯁꯜꯂꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣ ꯊꯦꯡꯅꯔꯁꯦ ꯉꯥ ꯃꯄꯨꯝ ꯆꯥꯔꯛꯇꯣꯏꯅꯤꯀꯣ ꯃꯊꯪ ꯚꯤꯗꯤꯑꯣꯗ